Matam kuirabagi tungda ngasi amuk mayamgi mafamda tangkak naiba wari amamuk khudol tawjari. Wari ase hingliba amadi laikhidraba kanagumba kanagumbi amattaga wari leinajade. Ayibi aigi piklaba wakhalna thoklakpa khara adu ithokjaduna mayamgi mafamda khudol tawjabani. Wari asida soikhilankhiba tabada nungairoidaba wahai wata kaya ama yauraklagasu tabiriba singna pukjal chauna ngakpigani. Wari asida oithokpa yaba yadaba matang yauraklagasu wari ni haina khandokpiyu haijari. Nongju pantha oibagi nongna fudit phuba makhai churi. Lambi soroksu mi tak tai. Makuta coffee cup ama pairaduna balcony da thamliba aram chair da phamli nupado. Maning tamna akha karau kayaga loinana tariba nong adubuso thawai tani yengli. Makuna pairiba coffee aduso amuk thagli jungsanganba. Asumna sumlinglambadagi haukraba thawdok ama ningsimlai. 21st June 2021 Numitto nong kanna churami jungsanganba magi gari pude mapagi car puba numitni. Film shooting loiraga driver ga loinana halakpagi lambidani. Laptakna nupi majani khakna lambi gi matai da hoba upal amagi makhongda leplaga nong thuptuna leiribado gari manungda tongliba jungsanganba mana urami. Nupi majani dugi manakta gari maja amasu khamle. Upala duso masamaring kaya phandabana nupi anido nongna chotlami. Makoini yaliba bag sing aduna so kanna churiba nong aduna chotanaba haidna so ngakthokli. Adubu nong adu kanman khibana makoina tawribado arimbada tarami. Matau sing adu ubada maningi sita phamliba nupa mana gari thawriba chahi mayai chalap tawraba nupa adubu tananaba haire. Kaka sida nupi machani khakle bisigi mapada da khambiyoba. Hairakliba wado nupa adu onsilaga hairakpa nate. Mamituna lepliba nupi machani duda adumak yengduna hairakpani. Nanda sugari thawna khumlaklami. Hoi hoi thoiba. Somda nupi machani duso nong marakadda lepna wari tawri. Lan leimana machendo pethoklaga haire. As aidi onthongna tandawrida satin phange akhoidagi purakte nang phange raincoat somte yauramde talle oiba. Mama nabigi wa sida nokladuna mateng pangsili changlei sanamanasu. Gari phange yakhidri adagi akhoi ipa phange usilakte chapchara drose werde. Hojikna yakhigatlido horendi ahu na tawdo oiramgani ne. Changlei sana thawasa da khumi. Ahu tawraso ising se yam pami. Dihe sakta duga ibe manangama. Wahai se haina nongthakta mukyang khatlaga lalnai mado wa makhadai. Masigi charakhat pinung se soba nang hauregi type ta hekta chure emi. Janglai sanamana wa khumge haina maya hekka thorakpaga makhoina lepliba manak aduda karama khamjile. Janglai sanasu maya karap khamlakliba gari aduda tingak yengli. Lanlai maso khamliba gari aduda yengli. Adamna yenglingai tanja adudani maning thangbagi thongdo hangdoklaga wang chawraba masama uphaba nupa ama kumtharakpado. Nupa segi saban murti sikhak ubada nupi machani do mamit kopkhidre. Black machugi khu segaiba jeans ama setli. Black machugi plain oiba t-shirt ama manungda litli. Mathaktana black leather jacket to chipper thadoklaga litli. Silver machugi necklace ama so seri. Kudang ghari ama so masana na seri. Black boots ama tongi. Black cap ama so upi. Black machugi face mask ama so upi. Sunglass ama so upli. Seli chariba sing aduna mamai mamit loina khamjin khibagi nupa se kanano karino nupi ani sina khanglamde. Jungsanganba gari dagi phatkum tharaklaga nong marak aduda nupi machani dugi manakta sanglaba maklaptuna makhong launa thanglaga jungsilai. Nupi ani dugi mamangduda chap lepi. Adubu maya karap tawduna lairibi janglai sanabu ubada mitpham hongge ngamde. Thamoi masu irang haurei. Tawrakliba mataw aduda nupi machani duso ingangakna
ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯤꯟꯈꯤꯕꯅꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤꯅꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯃꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯈꯥꯛꯂꯛꯄꯒꯤ ꯃꯈꯣꯟ ꯑꯗꯨꯗ ꯆꯪꯂꯩ ꯁꯅꯥꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯅꯣꯡ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ ꯂꯥꯎꯔꯛꯏ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯨ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯈꯔ ꯁꯦꯝꯗꯣꯛꯂꯒ ꯇꯞꯅ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯆꯟ ꯑꯅꯤ ꯂꯣꯏꯅ ꯆꯣꯠꯄ ꯇꯥꯔꯦ, ꯁꯥꯇꯤꯟꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯥꯇꯤꯟꯗꯨ ꯄꯤꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯈꯛꯇꯅꯤ, ꯃꯤꯐꯝ ꯑꯗꯨꯗꯤ ꯆꯪꯂꯩ ꯁꯅꯥꯗꯒꯤ ꯍꯣꯡꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ, ꯁꯥꯇꯤꯟꯗꯨꯁꯨ ꯂꯧꯁꯤꯟꯕ ꯇꯧꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯁꯤꯃꯁꯨ ꯋꯥ ꯃꯈꯥ ꯇꯥꯏ꯫ ꯅꯣꯡ ꯃꯔꯛꯁꯤꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯌꯨꯝ ꯌꯧꯅꯕ ꯊꯧꯕ ꯌꯥꯗꯕ꯭ꯔꯣ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯣꯡ ꯊꯨꯞꯄ ꯌꯥꯕ ꯃꯐꯝ ꯑꯃꯗ ꯈꯥꯝꯃꯒ ꯊꯨꯞꯄꯁꯨ ꯌꯥꯏ꯫ ꯎꯈꯥꯁꯤꯗ ꯅꯣꯡ ꯊꯨꯞꯄꯤꯅꯦꯅ ꯇꯧꯔꯤꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯍꯟꯗꯛꯇꯤ ꯆꯪꯂꯩ ꯁꯅꯥꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯒꯥꯔꯤꯁꯤ ꯌꯥꯔꯒꯕꯨ ꯁꯨꯃꯥꯏꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯈꯥꯝꯃꯒ ꯂꯩꯒꯗ꯭ꯔꯣ? ꯀꯃꯥꯏꯅ ꯌꯥꯈꯤꯗ꯭ꯔꯤꯅꯣ? ꯆꯪꯂꯩ ꯁꯅꯥ ꯈꯔ ꯀꯦꯡꯂꯞ ꯈꯨꯝꯃꯤ꯫ ꯌꯥꯔꯦ, ꯋꯥꯍꯪꯗꯣ ꯍꯪꯕꯤꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯕꯥ ꯂꯥꯛꯑꯅꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯁꯣꯟꯖꯩ꯫ ꯁꯛꯅ ꯏꯪꯉꯤꯕ, ꯋꯥꯉꯥꯡꯅ ꯀꯦꯡꯉꯤꯕ, ꯂꯣꯏꯔꯦ꯫ ꯂꯂꯩꯃꯅ ꯑꯃꯨꯛ ꯅꯨꯄꯥꯁꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯅꯪꯅ ꯑꯃꯨꯛ ꯀꯅꯥꯅꯣ? ꯅꯃꯥꯏ ꯅꯃꯤꯠꯁꯨ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯁꯑꯣꯡ ꯁꯥꯗꯥꯁꯤ ꯌꯦꯡꯕꯗꯗꯤ ꯑꯩꯅ ꯌꯥꯝ ꯉꯥꯎꯖꯕ ꯁꯨꯄꯔꯁ꯭ꯇꯥꯔ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯣ ꯃꯥꯅ ꯃꯃꯥꯏ ꯃꯃꯤꯠꯀ ꯂꯣꯏꯅ ꯈꯨꯝꯖꯤꯟꯕꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯃꯥꯅ ꯎꯞꯂꯤꯕ ꯇꯨꯄꯤꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯃꯤ꯫ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯗꯨꯁꯨ ꯃꯈꯨꯠꯇꯨꯅ ꯃꯥꯔꯒ ꯁꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯂꯩ, ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯨꯗꯦ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯑꯃꯨꯛ ꯅꯨꯄꯥꯁꯤꯒꯤ ꯀꯣꯛꯇꯒꯤ ꯅꯥꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯕ ꯃꯇꯨꯡ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ, ꯁꯦꯟ ꯏꯆꯥꯏꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯃꯨꯕ ꯉꯥꯛꯇ, ꯑꯗꯒꯤ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯅꯣꯛꯁꯤꯃꯒ ꯌꯦꯡꯉꯣ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯃꯥꯅ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯁꯟꯒ꯭ꯂꯥꯁꯀ ꯎꯞꯄꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯍꯦꯟꯅ ꯀꯣꯛ ꯊꯥꯗꯔꯨꯗꯦ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁꯥꯇꯤꯟꯗꯨ ꯆꯪꯂꯩ ꯁꯅꯥ ꯍꯣꯏꯒꯤ ꯒꯥꯔꯤ ꯃꯊꯛꯇꯨꯗ ꯊꯅꯝꯂꯒ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯃꯇꯦꯛ ꯈꯔ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯏꯊꯣꯡ-ꯃꯥꯁꯨ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ꯫ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕꯤ ꯂꯝꯂꯥꯟꯕꯤꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯂꯦꯞꯆꯈꯤꯕꯅꯤ, ꯏꯟꯅꯈꯤꯕꯅꯤ ꯅꯥꯃꯤꯒꯨꯝꯅ ꯅꯇꯨꯡꯗꯁꯨ꯫ ꯃꯣꯃꯣꯟ ꯅꯣꯛꯂꯝꯕ ꯁꯛꯐꯝ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯒ ꯑꯃꯨꯛ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯐꯪꯈꯤꯗꯕꯅꯤ, ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯑꯣꯏꯈꯤꯕꯅꯤ, ꯉꯥꯛꯇꯤ ꯂꯥꯏꯕꯛ ꯐꯕ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ꯫ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯤ ꯁꯨꯍꯦꯟꯗꯣ꯫ ꯃꯇꯥꯡ ꯑꯗꯨꯗ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯀꯣꯐꯤ ꯀꯞ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯦ꯫ ꯌꯥꯝꯕꯣ, ꯀꯣꯐꯤ꯫ ꯁꯨꯍꯦꯟ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯒꯤ ꯀꯣꯐꯤ ꯀꯞꯇꯨ ꯂꯧꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯄꯤꯛꯇ꯭ꯔꯨ ꯆꯥꯅ ꯋꯥ ꯈꯪꯕꯁꯤꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ? ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯌꯥꯝꯕꯣ? ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨꯗ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯒ ꯀꯣꯐꯤꯗꯨ ꯊꯛꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯃꯥꯁꯤꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯪ ꯊꯣꯡꯉꯒꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧ, ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯌꯥꯝ ꯋꯥꯔꯅꯤ꯫ ꯑꯩꯅ ꯆꯥꯅꯤꯡꯕꯗꯨ ꯑꯃꯨꯛ ꯊꯣꯡ, ꯏꯃꯥꯁꯤꯅ ꯆꯥꯅꯤꯡꯕꯗꯨ ꯑꯃꯨꯛ ꯊꯣꯡ꯫ ꯋꯥꯗꯦꯗ ꯑꯗꯨꯒꯤꯗꯤ꯫ ꯁꯨꯍꯦꯟ ꯀꯣꯐꯤ ꯀꯞ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯤꯒꯤ ꯆꯀ꯭ꯔꯤꯁꯤꯗ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ? ꯆꯪꯂꯩ ꯁꯅꯥ ꯀꯩꯁꯨ ꯈꯟꯗꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯁꯤꯒꯤꯁꯨ ꯄꯦꯟꯗꯕ ꯑꯃ ꯂꯩꯗꯅ ꯇꯧꯖꯔꯤꯅꯤꯗ, ꯑꯗꯨꯒ ꯃꯔꯣꯝꯗꯅ ꯌꯥꯝꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯁꯤꯜꯂꯒ ꯊꯝꯕꯤꯕꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯁꯨꯍꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯗ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯤꯁꯤꯃꯁꯨ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯏꯆꯥ ꯊꯣꯏꯗꯨꯗꯪ ꯑꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯝꯂꯒꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯒꯅꯤ
ꯄꯨꯟꯁꯤꯗ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨꯃꯁꯨ ꯂꯩꯔꯝꯂꯣꯏꯗꯧꯕꯅꯤ꯫ ꯋꯥꯍꯩꯁꯤꯒ ꯏꯔꯣꯏꯅꯗꯨꯅ ꯃꯤꯠꯂꯨꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯈꯖꯥꯏ ꯇꯝꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ ꯁꯨꯍꯦꯟꯅ, "ꯃꯗꯨꯗꯤ ꯂꯩꯕꯒꯤꯅꯤ, ꯏꯆꯥ ꯊꯣꯏꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗꯕꯒꯤꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤ꯫ ꯌꯥꯝꯕꯣ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤꯕꯁꯦ ꯆꯍꯤ 2 ꯐꯥꯔꯛꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤ ꯑꯩꯒꯤ ꯏꯁꯥꯗ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯁꯨ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤꯡꯉꯤ ꯌꯥꯝꯕꯣ." "ꯃꯇꯝ ꯈꯔ ꯁꯨꯝ ꯌꯦꯡꯈꯤꯁꯦ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤꯗ꯫ ꯑꯣꯏꯗꯣꯔꯛꯇ꯭ꯔꯒꯅ ꯇꯥꯟꯅꯕ ꯌꯥꯕ ꯑꯈꯪ ꯑꯍꯩ ꯗꯣꯛꯇꯔ ꯇꯥꯟꯅꯔꯁꯤ꯫ ꯑꯗꯨꯕꯨꯅꯦ, ꯂꯩꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏꯗꯨꯒꯤ ꯋꯥꯈꯜꯗ ꯅꯁꯥꯗ ꯑꯋꯥꯕꯗꯤ ꯄꯤꯒꯅꯨ." ꯆꯪꯂꯩ ꯁꯅꯥꯗꯣ ꯄꯦꯟꯖꯗꯕꯒꯤ ꯋꯥꯉꯥꯡ ꯇꯧꯔꯛꯏ꯫ "ꯏꯆꯥꯗꯨꯕꯨ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯄ ꯐꯪꯍꯟꯗꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯇꯥꯏꯕꯪ ꯃꯄꯨꯃꯥꯅ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤꯕꯅꯤ꯫ ꯏꯆꯥꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨꯁꯨ ꯎꯕ ꯐꯪꯍꯟꯕꯤꯈꯤꯗꯕꯅꯤ꯫ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯏꯊꯥꯗ ꯅꯨꯡꯁꯤꯅ ꯀꯣꯟꯖꯒꯗꯧꯕ ꯏꯆꯥꯗꯣ." ꯋꯥꯍꯩꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ ꯆꯪꯂꯩ ꯁꯅꯥꯗꯣ꯫ ꯁꯨꯍꯦꯟꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯃꯊꯥꯗ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯥꯗꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯁꯥꯟꯇꯤꯅ ꯃꯃꯧꯕꯨ ꯀꯧꯔꯒ ꯏꯁꯧ ꯂꯥꯡꯙꯔꯛꯏ꯫ "ꯍꯣ, ꯀꯔꯤ ꯇꯧꯔꯤꯒꯦ? ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯒꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ꯭ꯔꯣ? ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇꯨꯗꯅꯦ ꯁꯨꯔ ꯍꯦꯛ ꯂꯩꯁꯜꯂꯒ ꯂꯩꯕ ꯉꯝꯃꯤꯗꯀꯣ? ꯀꯃꯥꯏꯅ ꯇꯧꯕ ꯃꯧꯅꯣ ꯈꯪꯗꯦꯅꯦ." ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯆꯪꯂꯩ ꯁꯅꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥꯗꯒꯤ ꯁꯠ ꯊꯣꯛꯂꯛꯂꯒ ꯇꯍꯥ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯁꯤꯅ ꯀꯧꯔꯦ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯍꯣꯕꯦ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯍꯦꯟꯁꯨ ꯊꯣꯛꯈ꯭ꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕ ꯃꯇꯝꯗ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯃꯁꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯅꯪ ꯇꯁꯦꯡꯅ ꯋꯥꯔꯝꯒꯅꯤꯀꯣ." ꯋꯥꯍꯩ ꯃꯇꯦꯛꯇꯨ ꯁꯣꯟꯕ ꯂꯣꯏꯔꯛꯄꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯥꯟꯇꯤ ꯃꯆꯥꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯆꯥꯛꯇꯨ ꯐꯖꯅ ꯊꯤꯕꯤꯔꯤ꯫ ꯁꯨꯍꯦꯟꯁꯨ ꯆꯪꯂꯛꯂꯒ ꯗꯥꯏꯅꯤꯡ ꯆꯦꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯊꯔꯝꯃꯤ꯫ ꯁꯥꯟꯇꯤ ꯃꯥꯅ ꯁꯦꯝꯕ ꯂꯣꯏꯔꯕ ꯆꯥꯛꯂꯨꯛꯇꯨ ꯃꯆꯥꯒꯤ ꯃꯥꯡꯗ ꯊꯝꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯕꯨꯡꯉꯣ, ꯏꯃꯥꯁꯤꯅ ꯉꯔꯥꯡ ꯏꯃꯧ ꯍꯥꯏꯅꯧꯔꯕꯅꯤ꯫ ꯋꯥꯐꯝꯁꯦ ꯉꯔꯥꯡ ꯇꯝꯒꯗꯕꯁꯨ ꯏꯆꯥꯅ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯗꯨꯗꯅꯦ ꯏꯃꯥꯅ ꯇꯝꯗ꯭ꯔꯕ꯫ ꯑꯗꯨꯒꯅꯦ, ꯅꯨꯄꯤꯗꯨ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯃꯔꯩ ꯃꯔꯥꯒ ꯇꯧꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯒꯤ ꯃꯧꯗ ꯉꯧꯕꯤꯁꯨ ꯑꯃꯨꯛ ꯍꯧꯔꯗꯧꯅꯤ." "ꯍꯩ, ꯏꯃꯥꯁꯤꯒꯤꯗꯤ ꯅꯪ ꯅꯇꯣꯝꯇꯅꯤꯅꯦ ꯄꯣꯛꯂꯤꯕꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯗꯣ ꯆꯞ ꯍꯦꯛ ꯆꯥꯔꯕꯅꯤ꯫ ꯑꯗꯨꯅꯅꯦ, ꯅꯁꯥꯅ ꯈꯪꯅꯁꯨ ꯎꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯏꯃꯥꯅ ꯆꯠꯂꯒ ꯍꯥꯏꯔꯨꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ ꯅꯪꯕꯣ." "ꯀꯩ ꯂꯝꯗꯩꯅꯣ? ꯀꯅꯥꯏ ꯃꯆꯥꯅꯣ?" ꯁꯥꯟꯇꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯂꯪꯊꯕꯥꯜꯗꯒꯤꯅꯤ꯫ ꯁ꯭ꯄꯦꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯂꯨꯋꯥꯡꯂꯦꯝꯕꯒꯤ ꯅꯥꯏꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ, ꯃꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯕ ꯏꯃꯨꯡꯅꯤ꯫ ꯏꯆꯥꯅꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯏꯃꯥꯁꯤꯅꯅꯦ ꯏꯃꯧ ꯑꯣꯏꯒꯦꯅ ꯍꯥꯏꯖꯔꯨꯕꯗ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯍꯔꯥꯎ ꯌꯥꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯁꯨ ꯏꯃꯥꯁꯤꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕ ꯊꯕꯛ ꯇꯧꯒꯗꯧꯕꯅꯤꯀꯣ." ꯁꯨꯍꯦꯟ ꯀꯩꯝꯇ ꯈꯨꯝꯗꯦ, ꯃꯥꯒꯤ ꯆꯥꯛ ꯆꯥꯕꯗꯨ ꯑꯣꯏꯅ ꯍꯧꯏ꯫ ꯁꯥꯟꯇꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯗꯨꯅ, "ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯃꯥꯁꯤꯗꯤ ꯏꯃꯧ ꯑꯣꯏꯕ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦꯅꯦ꯫ ꯁꯛꯇ ꯆꯨꯗ, ꯋꯥꯉꯥꯡꯗ ꯁꯉꯥꯡꯗ, ꯂꯝꯆꯠꯇ ꯁꯥꯖꯠꯇ ꯀꯩꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯏꯆꯥ ꯅꯨꯄꯥꯅꯁꯨꯅꯦ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ꯫ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯏꯃꯥꯁꯤꯅ ꯉꯔꯥꯡ ꯆꯠꯄꯗ ꯑꯗꯨꯝ ꯂꯧꯔꯛꯑꯕꯅꯤ." "ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯔꯤꯕ?" "ꯑꯣ, ꯆꯪꯂꯩ ꯁꯅꯥ ꯀꯧꯋꯦ." ꯁꯨꯍꯦꯟꯁꯨ ꯋꯥꯈꯜꯗ ꯃꯗꯣꯝ ꯁꯣꯜꯂꯤ꯫ "ꯃꯃꯤꯡ ꯐꯥꯎꯕꯗꯤ ꯏꯪ ꯂꯥꯎꯅ ꯐꯖꯩꯁꯦ." ꯁꯥꯟꯇꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ, "ꯐꯔꯦ, ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯁꯤꯟꯃꯤꯁꯤꯡꯗꯨꯗꯤ ꯊꯕꯛ ꯐꯖꯅ ꯁꯨꯔꯤꯕ ꯅꯠꯇ꯭ꯔꯣ?" "ꯁꯨꯔꯤ ꯃꯥꯁꯤ. ꯁꯤꯟꯃꯤ ꯈꯨꯗꯤꯡꯃꯛ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯂꯣꯏꯅ ꯆꯪꯏ꯫ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯁꯤꯟꯃꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯁꯨ ꯇꯧꯔꯣꯏꯗꯧꯕꯅꯤꯀꯣ." "ꯑꯍꯣꯏ ꯃꯥꯁꯤ. ꯅꯠꯇ꯭ꯔꯁꯨ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯕ ꯆꯦꯛꯀꯣꯟꯁꯤꯃꯗꯤ ꯅꯤꯡꯊꯤꯅ ꯁꯦꯟꯅꯒꯅꯤꯗ." ꯁꯥꯟꯇꯤꯗꯨ ꯃꯃꯣꯟ ꯅꯣꯛꯂꯒ, "ꯆꯦꯛꯀꯣꯟꯁꯨ ꯁꯦꯟꯅꯧ, ꯑꯗꯒꯤ ꯏꯃꯧꯁꯨ ꯊꯤꯖꯅꯕ ꯇꯧꯔꯁꯤꯀꯣ." ꯍꯟꯗꯛꯇꯤ ꯁꯨꯍꯦꯟꯁꯨ ꯃꯃꯥꯁꯤꯒꯤ ꯅꯤꯡꯖꯕꯁꯤ ꯊꯨꯡꯖꯔꯁꯅꯨ ꯈꯜꯂꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯃꯥꯁꯤꯅ ꯍꯥꯏꯕꯗ ꯅꯆꯥꯅ ꯌꯥꯗꯕ ꯀꯔꯝ ꯀꯥꯟꯗ ꯌꯥꯎꯈ꯭ꯔꯒꯦ?
Imasina pamjaba namauduga luhongba haibado nacha yare. Machagi wase tarabada Santido harauna. Is afaba ija pokpa kaise asamna nungai bro. Horen phone hekta tawsilu. Imasina ne imaugi number do pige. Haukraba thaudok matekto ningsinglakpada amuk ningamdana sonai suhendo. Imase matam amada nangna pamjana khankibana maubu hojina karigi ta thiribana. Changlai sana ya changlakpagi laidok maira langnanaba kana sem sari. Santi sumamogi matung ina duna isau langli. Nungaire haujikti. Imite isu uba su phangdredana. Nungaire dako Santi yegi punsi se. Nungaire hairibasini. Icha nupa makak yaujabasisu pung hek mangi dako tawri se. Manemna hairibasingdo taragasu changlai sanadi tasinade. Nongmata manemda machin hangatna khumlaga chinda paudanaba onsinnabasu tawrude. Nungaitaba pumnamak lotsillaga maithongda momon nokcha wana khanglami. Numidang phana thengla phawba marup anida phone da wari tawri. Yaijitna kon kalak marupa sibu chaiba ngangbui tawraklami. Migi oikhrabaduda nang nauju pawusum nupiduda son leise kamai tawbunomi. Chingsangan basu yu khara thakchelubaga marondo faidi tawraga khumle. Nungsiman magini. Aina mabudi thamoy sina amakpa yawda nungsikhibani. Nungsibadunara nasak lolaga nupido sena khibado. Mani aina mabu nungsibagi lona sena khibani. Nupiduna dine nangna manuksu phabu khangamoi. Sida hendoktana magi tungda hege kinaba misakto nangni ka khangamoi. Chungsangan ba handakti kemta khunlakte yaijitsu wa makhatai. Nasakto thiye bisunataba nara leite bisunataba. Sida nangna sakalot laga uran bagi maini nupiduna nangyoy ba phangdrido. Chungsangan ba mathai nungaitana. Chahi marid helego. Aina mabu nungsi jarakpase. Chahi phagadaba karada ngai hairkanda natro manu longkhibado. Hojikti achabu chawmani bungo. Chingsangan ba karisuna chungdaba amagom nungaitaba pumbalo chillaga nokhi tawraga hairaklam. Achadu nupi oireso nupa oireso mama lauragadi masak thin bhajaramgani. Yaijitsu handakti itap-tapna haire. Madamduda nangna nungsi phongdoklamlagadi hojik nangi kairiba thamoido kairamloidobani nganba. Aina mabu ahanba ujakhiba numit adudagi chahi ama mapung chap chana pharba matam aduda magi mamangda phongna leplaga nungsi haigeni khankibani. Adubo oiramba yahau thengba. Nang yahau thengdeni nganba. Nangna mabu nungsiba horakku matam aduda magi su khangnabu misak amta leiteni. Chingsangan ba nokningdana noklaga. Yai matamduda kaigumba magi khangnaba misak leiramlaba ai mafamda nungsi soidana phonglamgani. Masana yadragasu aina namdana pharaga lawba ngamlamgani. Adubu wadu haiba ngamdraduna sormapi ama sangna hondoklaga makhatai. Adubu mana nupana hada interest leiba misak amoiramdabana. Aina muk hetpu oigadra khanbagi warasu wana chahi amadangdi ngaigi haina aina khankibani. Ho aduda aina nangsei pura pangdena hainingise. Chahi phadringaidudha midine mama mapana haina singnadana chawna luhongkhredana. Phanuwaidunasu ai hojiksu mabu nungshiri magidamuktasu lebli. Adubu ai magi mangnaba amadi ijat sokpa yaba thabakti ai kaidumda tawroida. Hey yare nangna sase maniwitki afawba mayamna pamnariba star amani. Sida laisabi macha laisabi aribi ka hena libi khumu thokpidagi hendoktana hanu hanthi phawbana pamna sonariba misagni. Nang yawda film ta yengmana na dene. Kandi nupi nap lawba ma thijanaba tawsiko. Chingsangan ba karemna bamino kamanok laga. Aigini lairi nangna sagyanam dang thiko. Phagi nate ne aisa. Ho aina aisi su phagi nati ye. Yajit kemta khumlakte
ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯏ ꯅꯨꯄꯤ ꯐꯪꯗꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒ ꯃꯣꯖꯥ ꯁꯥꯖꯤꯜꯂꯛꯄꯒꯤꯗꯧꯔꯤ ꯁꯥꯂꯥ ꯌꯥꯏꯖꯠ ꯁꯨꯔꯒ ꯄꯥꯜꯂꯒ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯏ ꯅꯨꯄꯤ ꯐꯪꯗꯕ ꯅꯠꯆꯗꯦ ꯑꯩꯅ ꯄꯥꯝꯕ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯏꯄꯥꯅ ꯁꯦꯝꯕꯤꯕ ꯑꯃꯍꯦꯛꯇ ꯌꯥꯖꯔꯅꯤ ꯑꯩꯍꯥꯛꯇꯤ ꯅꯪꯗꯤ ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ ꯍꯣ ꯑꯔꯤꯕ ꯌꯥꯝ ꯑꯐꯥꯎꯕ ꯁꯤꯡꯒꯔꯅꯤꯀꯣ ꯌꯥꯏꯖꯠꯁꯨ ꯐꯥꯒꯤ ꯇꯥꯊꯣꯔꯛꯇꯨꯅ ꯅꯪꯁꯨ ꯑꯐꯥꯎꯕ ꯑꯦꯛꯇꯔꯅꯤ ꯀꯥꯏꯅꯒ ꯍꯥꯏꯅꯤꯡꯉꯤꯔꯣ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯈꯣꯟꯖꯦꯜꯗꯣ ꯍꯧꯔꯞ ꯂꯧꯔꯛꯏ ꯅꯤꯁꯥꯒ ꯂꯣꯏꯅ ꯂꯩ ꯃꯍ ꯁꯟꯗꯥꯟꯁꯤꯗꯤ ꯋꯥꯍꯩ ꯈꯔꯁꯤ ꯂꯧꯁꯤꯜꯂꯝꯂꯒ ꯀꯣꯜꯗꯣ ꯐꯠ ꯀꯛꯊꯠꯂꯤ ꯌꯥꯏꯖꯠꯁꯨ ꯃꯇꯥꯡꯅ ꯀꯣꯜ ꯀꯛꯊꯠꯈꯤꯕ ꯑꯗꯨꯗ ꯊꯤꯛ ꯅꯣꯏ ꯀꯣꯜ ꯊꯝꯅꯔꯕ ꯃꯇꯨꯡ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯃꯥꯒꯤ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯤꯡꯉꯝꯗꯕꯒꯤ ꯈꯣꯟꯊꯣꯛꯇ ꯇꯞꯅ ꯁꯣꯜꯂꯛꯏ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯅꯋꯥ ꯅꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯔꯛꯇ꯭ꯔꯤ ꯇꯥꯅꯕꯁꯨ ꯍꯣꯠꯅꯔꯨꯗꯦ ꯇꯥꯗꯅꯕꯁꯨ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯣꯜꯂꯤ ꯄꯨꯟꯁꯤꯁꯤꯗ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯇꯥꯔꯒꯁꯨ ꯑꯣꯏꯔꯝꯃꯨꯀꯣ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯅꯪꯅ ꯂꯥꯏꯕꯛ ꯊꯤꯕꯃꯛꯄꯨ ꯀꯣꯏꯔꯝꯂꯕ ꯑꯩꯅ ꯑꯣꯏꯒꯅꯤ ꯅꯪꯕꯨꯗꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤꯗꯤ ꯑꯣꯏꯔꯝꯒꯅꯨ ꯅꯪꯅ ꯋꯥꯅ ꯂꯦꯟꯕ ꯄꯨꯟꯁꯤꯗꯣ ꯆꯤꯡꯁꯥꯡ ꯉꯥꯟꯕꯅ ꯌꯦꯡꯕ ꯉꯝꯂꯣꯏ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯉꯝꯁꯨ ꯉꯝꯂꯣꯏ